Praise the Lord. Ahanumaktada yengbiriba amasung tabiriba ichili nausing iche chalima pabung sing mayam pumnamakpu thamoidagi nungsiba amasung ikai khumnaba uchari matam chuppada yengbiriba adom nada yektaba fattabagi amambagi pangaldagi adombu matam chuppada kanbiba mapu Yesu Kristna adombu kanbibo isan Christmas ki sengthoireba matam asidi yam nungaiba kariguma matang phangdok sarake madudi mayam 27 December 2024 haibadi hayeng se mayam numidang wairam pung ahum nungthilgi pung ahum dagi hauraga mayam North East Cantata drama show ma tawudaba mafam sina mayam da haidok saramge Salom Film House Rafael Colony Mantri Pukhi hariba mafam asida mayam hayeng se nungthilgi pung ahum dagi hauraga hariba North East Cantata drama show asina mayamda mase international gi oinani amasung North East ki state ayam badal oina tawgrabani aduga Manipur dadi last show oina tawgodobuni masida Prabhu Jisu Christ na pokpa Prabhu Jisu Christ gi punsiwari ekoina film da mayam ma uraga su direct mit mamang da drama oina tawduna mayam hayengse mayam da soidana uhanjagani mayam nungthilgi pung ahum dagina hauraga pung taruk makhai fawda oibe yai aduga hairiba akoigi cantata drama show asi international gi oina yam chawba mafam da chatlaga Yesu Kristna pokhibagi Yesu Krista gi punsiwari angakpa Bible gi wahai adumak mayam da uthokpagi yam chawraba show ma mayam hayeng se organize tawri aduda yangbiriba singna chatpiu adom na ngambiraga di chatpiu amasung ishor dagi thaujal do hene fangbiu